haina hairaga hinglami haibagi karigumba amat thamlamdrabadi hingli haibagi athrabu karino he taibang miyoiba nangna tattana lana pakthokliba amamba kauba mahakpu lana machu sangbiri amamba mana konsinduna punsigi maru oiba pangansu sinari amamba nangna ayingba achikpa wakhalgi maru oiba kaya yelari pangamdraba punsigi sintha kaya pangnari achumba mahakidi achumba ngaktani ing chiklaba athengba hingsida karino naheba wabagi khonjel asuk mamkhraba maraksida kadaidano jorongum kappagi khonjelgum taribase kaino kasingchidi loina mamkhredana maigi switch tudi sanan switch ki mai patnamduna leramliba phibam sidi onthokna yenghaidraba mawongata mayang ikang kanglaba amana nungshi mikyeng yenglakpagu nakan amadana yamna sauna khudum singduna ulakli amadi tumina tasinduna karino ama kanna konsinbagum hapet changsinduna yenglubada leiramlibado akiba ngaktani kadumdagino khanghaude chawkhraba nunglu mama kanna langlathi sanan he karino haiduna phat luthai ngaliba babda panduna leimaida kaiduna kaada pumamamkhi sanan mobile gi flashlight do thankatli amaba maraktuda kaado mathang changlai leiramliba ka singi phibamdu hina sokli hangdokkiba thongna lonsinba yada thongdu khara kanna namlubada tukhibasu yaure thongdagi sumsu lepa leitana tarakli aroiba kadugi nakanda thariba table duda mi amagi khonjel tabagumna tawi sanalna flashlight tu manakta naksilli he hal karigino nangna tumina lege haidradana kuilaw lawidubo aibu masak khangbra nangbudi na masak muna kangi kanadraba rembada mangkhigadoraba napunsido aigi karbar sida sijinnaduna mamal leiba mi ama oihengadoribani ahal adu karisu khumdana naheduna lei ahan aduna sonthangna aisu mili aigi paksi asumna hingluna hingba nate nangbu aigumna nongmadi oirakloi haiba tamba ngamba nate adumak nangbu naha oina dagat tekna leigadra ahandugi wahidi taaduna sanan nokmi ahanduda yengli ahanduna makha tarai aina chatkhrabasu matamgi matungina aigumba kaya lakani thawaibu utpadi phatti thawaibu ikai khumnabi siraba matamdasu nangi mijati taibungda leinaba sanan manakta changsinduna nangna haiba taragi babung aina kauragi table da thamliba chakse chasilasi ahaladu sauna charo ai chadabana kangduna sibaduna nakhoina pamliba aigi saru polang kakta ngairaba hakchangse yengu babung nachada saurano khara chasinaba tawse se ai seba tawjaraki ai sungcha charoi aigi thawaina wana taibum pan thaduknabadi aigi thawaina nakhoibu lemna thararo aina tawgadoriba sapsu thonglaga sanan khutna pairamliba chakta khomdu machinda namsinduna sauna he hal aina nangbu ipa magni khanna ikai khumnaraga nangna ibu lana uduna ngangli wakhal yaudaba hal thawaibu ikai khumno hojikta haikibada karigi chinbalgi waida hal nangna chada taktana mahangadoriba hotnariba thawaido ikai khumnaribra
ꯑꯍꯟ ꯅꯪ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯌꯦꯡꯉꯨ ꯅꯁꯥꯕꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯊꯋꯥꯏ ꯃꯥꯕꯨ ꯃꯄꯥꯟ ꯊꯣꯛꯄ ꯉꯥꯏꯔꯤ ꯅꯪꯗꯤ ꯇꯥꯏꯕꯪꯁꯤꯗ ꯅꯪꯒꯤ ꯏꯃꯨꯡ ꯅꯆꯥ ꯅꯪꯒꯤ ꯅꯨꯄꯤ ꯅꯨꯡꯁꯤꯔꯕ ꯅꯌꯨꯝ ꯑꯃꯠꯇ ꯈꯟꯗꯕꯇ ꯅꯠꯇꯅ ꯅꯁꯥꯒꯤꯁꯨ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯃꯨꯛꯈꯛ ꯄꯣꯛꯄ ꯃꯤꯑꯣꯏ ꯃꯄꯣꯛ ꯋꯥꯔꯤ ꯋꯥꯔꯤꯕ ꯅꯣꯛꯂꯤ ꯅꯣꯛꯂꯤꯕ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯪꯅ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯂꯕꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯤꯕ ꯐꯠꯇꯕ ꯀꯌꯥ ꯇꯧꯔꯕꯁꯨ ꯃꯔꯥ ꯂꯩꯇꯅ ꯃꯔꯥꯟ ꯑꯣꯏꯔꯤꯕ ꯅꯨꯡꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯅꯁꯥꯒꯤ ꯊꯋꯥꯏꯗꯨ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯍꯟ ꯅꯪ ꯑꯣꯏꯔꯤ ꯅꯁꯥꯒꯤ ꯅꯊꯋꯥꯏꯕꯨ ꯂꯥꯛꯅꯗꯨꯅ ꯇꯥꯏꯕꯪ ꯄꯟ ꯊꯥꯗꯣꯛꯀꯦ ꯈꯜꯂꯤꯕ ꯁꯤꯔꯕ ꯃꯇꯨꯡꯗꯁꯨ ꯃꯔꯨꯅ ꯌꯨꯒꯦ ꯈꯜꯂꯤꯕ ꯅꯪꯒꯤ ꯁꯥꯎ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯇꯧꯔꯕꯁꯨ ꯑꯩꯅ ꯀꯤꯕꯤꯗꯦ ꯑꯗꯨꯛ ꯋꯥꯅ ꯊꯋꯥꯏꯕꯨ ꯂꯥꯛꯅꯒꯗꯧꯔꯤ ꯁꯔꯨꯛ ꯊꯨꯅ ꯆꯠꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯩꯅ ꯁꯤꯟꯒꯅꯤ ꯅꯪꯅ ꯊꯨꯅ ꯁꯤꯈꯤꯕꯗ ꯃꯥꯂꯦꯝꯁꯤꯒꯤ ꯑꯔꯨꯝꯕ ꯍꯟꯊꯔꯒꯅꯤ ꯑꯩꯒꯤꯁꯨ ꯃꯍꯩ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛꯇꯨꯗ ꯆꯩꯁꯨ ꯑꯣꯏꯅꯕ ꯑꯍꯜ ꯑꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯑꯔꯣꯏꯕꯅꯤ ꯆꯥꯔꯣꯏ ꯑꯍꯜ ꯅꯔꯤꯡꯖꯦꯜ ꯌꯥꯝꯅ ꯐꯩ ꯃꯔꯝ ꯆꯥꯗꯕ ꯅꯔꯤꯡꯖꯦꯜꯗꯨꯒꯤꯗꯤ ꯃꯍꯩꯗꯤ ꯆꯩ ꯆꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯐꯪꯂꯣꯏ ꯍꯥꯏꯅ ꯇꯥꯟꯅꯕꯗ ꯌꯥꯗꯕꯒꯤꯅꯤ ꯁꯟꯅ ꯆꯩ ꯆꯥꯔꯤꯕ ꯅꯪꯅ ꯁꯟꯗꯧꯅ ꯄꯪꯕ ꯃꯤꯅꯤ ꯑꯍꯟ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯀꯔꯤꯁꯨ ꯈꯟꯊꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯔꯦꯝꯕ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯦ ꯗꯣꯛꯇꯔꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯁꯅꯟ ꯗꯣꯛꯇꯔꯗ ꯐꯣꯟ ꯇꯧꯁꯜꯂꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯜꯂꯣ ꯁꯅꯟꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯗꯣꯛꯇꯔꯅ ꯑꯩꯕꯨ ꯃꯇꯝ ꯁꯥꯡꯅ ꯃꯥꯡꯍꯟꯕꯤꯔꯦ ꯑꯩ ꯃꯄꯥꯟꯗ ꯂꯩꯔꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯑꯣꯀꯦ ꯑꯩ ꯃꯅꯨꯡꯗ ꯂꯩ ꯊꯣꯛꯂꯛꯂꯒꯦ ꯀꯥꯁꯤꯡꯁꯤꯒꯤ ꯃꯩꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯉꯥꯜꯍꯜꯂꯨ ꯑꯣꯀꯦ ꯑꯩ ꯃꯩ ꯊꯥꯜꯂꯛꯂꯒꯦ ꯊꯣꯛꯄꯤꯔꯛꯂꯣ ꯁꯅꯟꯁꯨ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯦ ꯃꯩ ꯉꯥꯜꯂꯛꯄꯗ ꯍꯥꯟꯅꯒꯨꯝꯅ ꯂꯥꯡꯕ ꯂꯥꯎꯕ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ ꯗꯣꯛꯇꯔ ꯁꯥꯎꯔꯗꯨꯅ ꯂꯥꯡꯂꯤꯕ ꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯂꯥꯡꯒꯅꯨ ꯃꯇꯝ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯅꯈꯣꯏꯅ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯗꯕ ꯀꯥ ꯍꯦꯟꯅ ꯂꯥꯎ ꯈꯣꯡꯕꯁꯤꯡꯗꯨꯗ ꯐꯨꯊꯔꯛꯏ ꯁꯅꯟꯁꯨ ꯗꯣꯛꯇꯔꯒꯤ ꯃꯑꯣꯡ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯨꯅ ꯅꯥꯟꯅ ꯁꯦꯝꯂꯕ ꯃꯃꯥꯡꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯊꯔꯗꯨꯅ ꯃꯤꯁꯇꯔ ꯗꯣꯛꯇꯔ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯂꯧꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯄ꯭ꯔꯣꯁꯦꯁ ꯀꯔꯤ ꯂꯩ ꯈꯪꯍꯜꯂꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯤꯁꯇꯔ ꯁꯅꯟ ꯑꯩꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯄꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯅꯪꯅ ꯄꯤꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯤ ꯔꯤꯖꯜꯇꯣ ꯑꯩꯕꯨ ꯎꯍꯜꯂꯨ ꯁꯤꯗ ꯂꯩꯖꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯁꯅꯟꯅ ꯅꯪꯒꯤ ꯔꯤꯖꯜꯁꯦ ꯃꯌꯦꯛ ꯁꯦꯡꯗꯕ ꯌꯥꯎꯏ ꯆꯅꯩꯅꯅ ꯏꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯁꯦꯡꯅ ꯇꯧꯔꯤꯕꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯅꯣ ꯗꯣꯛꯇꯔ ꯃꯤꯅꯝꯒꯤ ꯈꯟꯒꯅꯨ ꯅꯪꯅ ꯄꯥꯝꯂꯤꯕ ꯄꯩꯁꯥꯗꯨ ꯑꯩꯒꯤ ꯊꯕꯛꯁꯤꯗꯒꯤ ꯅꯠꯇꯕ꯭ꯔꯣ ꯃꯥꯅꯤ ꯑꯩꯁꯨ ꯁꯦꯡꯅ ꯇꯧꯔꯤꯗꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅꯕ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯁꯅꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥꯅꯦ ꯗꯣꯛꯇꯔꯕꯣ ꯅꯪ ꯔꯤꯄꯣꯔꯠꯁꯤꯗ ꯄꯪꯏ ꯏꯁꯤꯜꯂꯒ ꯑꯩꯅ ꯈꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯧꯗꯤ ꯌꯥꯔꯣꯏ ꯏꯔꯝꯂꯤꯕꯁꯤꯒ ꯂꯩꯔꯝꯂꯤꯕꯁꯤꯡꯁꯤꯒ ꯆꯥꯟꯅꯗꯦ ꯀꯔꯤꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯅꯪꯒꯤ ꯊꯕꯛꯁꯤꯗ ꯇꯣꯛꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯇꯣꯛꯈꯤꯒꯦ ꯀꯔꯤ ꯍꯥꯏꯕ ꯗꯣꯛꯇꯔ ꯅꯪ ꯉꯝꯗ꯭ꯔꯦ ꯄꯣꯊꯥꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯈꯥꯝꯂꯨ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯅ ꯄꯥꯏꯁꯤꯟꯈꯤꯕ ꯄꯩꯁꯥ
ꯊꯕꯛꯁꯤ ꯂꯣꯏꯔꯝꯗꯅ ꯈꯛꯇꯣꯛꯄꯗꯤ ꯌꯥꯔꯣꯏ꯫ ꯗꯣꯛꯇꯔ ꯈꯣꯟꯖꯦꯜ ꯀꯜꯂꯛꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩ ꯇꯣꯛꯊꯣꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯗꯣꯛꯇꯔ calm down. ꯃꯃꯤꯠ ꯎꯗꯕ ꯅꯅꯥ ꯇꯥꯗꯕ ꯃꯤꯗ ꯋꯥꯔꯤ ꯁꯥꯕ ꯃꯥꯟꯅꯔꯦ꯫ ꯅꯪꯒꯤ ꯃꯐꯝꯁꯦ ꯅꯪꯒꯤꯅꯤ, ꯁꯦꯡꯂꯕ ꯂꯥꯏꯁꯪꯒꯨꯝꯕꯅꯤ꯫ ꯃꯐꯝꯁꯤꯗꯒꯤ ꯅꯪꯅ ꯄꯩꯁꯥ ꯀꯌꯥ ꯐꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯍꯤꯡꯂꯤꯕ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯟꯊꯗꯦ? ꯅꯪꯒꯤ ꯃꯐꯝꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯑꯣꯏꯔꯤ? ꯑꯩ ꯃꯈꯥ ꯇꯥꯅ ꯄꯟꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯏꯟꯀꯝ ꯀꯌꯥꯗ ꯀꯥꯟꯅꯕ ꯄꯤꯔꯤꯕ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯍꯟꯕ ꯀꯔꯤ ꯀꯥꯏ? ꯗꯣꯛꯇꯔ, ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯎꯍꯟꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯑꯋꯥꯠꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯣꯀꯦ, ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕꯗꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯟꯀꯝ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯣꯏꯗꯕ ꯊꯕꯛ ꯈꯛ ꯇꯧꯕ ꯌꯥꯔꯣꯏ꯫ ꯁꯦꯜꯐ ꯄꯨꯊꯣꯛꯂꯒ ꯁꯦꯟꯗꯣꯡ ꯌꯥꯎꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯤꯁꯇꯔ ꯁꯥꯅꯟ, ꯅꯪꯅ ꯇꯠꯇꯅ ꯗꯣꯛꯇꯔ ꯀꯧꯕꯁꯤ ꯃꯤꯅ ꯊꯕꯛꯁꯤꯒꯤ ꯑꯔꯣꯟꯕ ꯂꯣꯏꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯣ꯫ ꯑꯩꯒꯤ ꯃꯤꯡ ꯄꯨꯔꯟꯖꯤꯠ꯫ ꯁꯥꯅꯟ, ꯉꯥꯏꯈꯣ, ꯑꯩꯒꯤ ꯐꯣꯟꯗ ꯀꯅꯥꯒꯤꯅꯣ ꯂꯦꯞꯇꯅ ꯀꯣꯜ ꯇꯧꯔꯛꯂꯤꯕꯁꯦ? ꯑꯁꯨꯛ ꯊꯦꯡꯅ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ? ꯍꯜꯂꯣ, ꯂꯤꯟꯗꯥ ꯈꯣꯟꯖꯦꯜ ꯋꯥꯡꯅ꯫ ꯃꯤꯁꯇꯔ ꯁꯥꯅꯟ, ꯑꯣ ꯁꯣꯔꯤ, ꯑꯩꯒꯤ ꯁꯥꯅꯟ, ꯑꯩ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯔꯦ, ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯦ, ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯔꯨꯔꯦ, ꯑꯗꯨꯕꯨ ꯃꯣꯏꯅ ꯉꯥꯏꯈꯣꯏꯕꯨ ꯇꯠꯇꯅ ꯈꯥꯝꯃꯤ꯫ ꯑꯩꯗꯤ ꯅꯪꯇꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯄꯥꯔꯇꯤꯒ ꯃꯄꯨꯡ ꯐꯥꯔꯛꯇ꯭ꯔꯤ꯫ ꯐꯅ ꯊꯦꯡꯂꯕꯁꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯅꯪꯅ ꯌꯨ ꯊꯛꯆꯤꯟꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯔꯒ ꯃꯈꯥ ꯇꯥꯅ ꯑꯩꯉꯣꯟꯗ ꯅꯤꯁꯥ ꯈꯥꯏꯔꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯂꯤꯟꯗꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯅꯣꯛꯁꯤꯜꯂꯗꯨꯅ, ꯍꯦ, ꯃꯤꯒꯤ ꯊꯃꯣꯏ ꯍꯨꯕ ꯉꯝꯕ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕꯁꯨ ꯅꯪꯗꯤ ꯃꯤꯒꯤ ꯊꯃꯣꯏ ꯌꯥꯎꯅ ꯍꯨꯏꯅꯦ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯕ ꯐꯖꯈ꯭ꯔꯕꯤ, ꯊꯣꯠ ꯊꯣꯠ ꯂꯥꯎꯔꯕꯤ ꯑꯩꯒꯤ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯍꯔꯥꯎꯗ꯭ꯔꯣ? ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯀꯅꯥꯒꯨꯝꯕ ꯑꯃ ꯑꯣꯏꯔꯕꯗꯤ ꯍꯔꯥꯎꯕꯅ ꯁꯤꯔꯅꯤ꯫ ꯅꯪꯕꯨ ꯀꯔꯝꯕ ꯈꯣꯏꯃꯨꯅꯣ? ꯅꯁꯥꯗꯣ ꯐꯖꯈ꯭ꯔꯕꯤ ꯂꯩꯔꯥꯡ ꯑꯃꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯏꯊꯛ ꯏꯄꯣꯝ ꯍꯧꯗ꯭ꯔꯤꯕ? ꯂꯩ ꯊꯟꯅ ꯌꯣꯝꯂꯕꯤ ꯐꯖꯈ꯭ꯔꯕꯤ ꯃꯄꯨꯡ ꯐꯥꯔꯕꯤ ꯂꯩꯔꯥꯡꯗ ꯅꯧꯅꯤꯡꯗ ꯈꯣꯏꯃꯨ ꯅꯪꯕꯨ ꯀꯔꯝꯕ ꯈꯣꯏꯃꯨꯅꯣ? ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯅꯪꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯣ, ꯅꯨꯄꯥꯅꯕꯨ ꯂꯦꯝꯖꯗꯦ꯫ ꯍꯣꯏꯒꯤ ꯁꯥꯅꯟ, ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯈꯛꯇꯪ ꯇꯥꯎ꯫ ꯃꯤꯁꯇꯔ ꯁꯥꯅꯟ, ꯀꯨꯜ ꯗꯥꯎꯟ, ꯇꯞꯊꯈꯣ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯂꯤꯟꯗꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ꯫ ꯃꯤꯁꯇꯔ ꯁꯥꯅꯟ, ꯑꯩꯒꯤ ꯁꯥꯅꯟ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯑꯃꯅꯤ, ꯆꯤꯟꯕꯥꯟꯁꯤꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯩ ꯅꯪꯕꯨ ꯉꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯑꯩꯅ ꯀꯧꯕꯁꯨ ꯇꯥꯗꯦ, ꯑꯩꯒꯤ ꯏꯅꯥꯛꯇꯁꯨ ꯂꯥꯛꯄꯤꯗꯦ꯫ ꯑꯍꯦꯟꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯐꯖꯕ ꯍꯦꯟꯒꯦ? ꯑꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯁꯥꯅꯟ ꯋꯥ ꯉꯥꯡꯒꯦ ꯇꯧꯔꯤꯉꯩꯗ ꯂꯤꯟꯗꯥꯅ, ꯅꯣ, ꯋꯥ ꯉꯥꯡꯒꯅꯣ, ꯑꯩꯁꯨ ꯅꯨꯄꯤꯅꯤ, ꯑꯍꯦꯟꯕꯤꯁꯨ ꯅꯨꯄꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯥꯅꯟ, ꯃꯥꯗꯤ ꯂꯩꯔꯥꯡꯅꯦ ꯍꯥꯏꯕꯇ ꯉꯥꯏꯔꯦ꯫
ꯂꯩꯃꯟ ꯆꯜꯂꯕꯤ ꯅꯨꯄꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕꯤ ꯃꯄꯨ ꯄꯥꯜꯂꯕꯤꯅꯤ꯫ ꯎꯐꯨꯜꯗ ꯆꯨꯏ ꯌꯥꯏꯅꯅ ꯇꯥꯔꯤꯕꯤ ꯂꯩꯔꯥꯡꯕꯨ ꯈꯨꯝꯀꯠꯇꯨꯅ ꯅꯨꯄꯥꯒꯤ ꯂꯩꯇꯦꯡ ꯑꯣꯏꯗꯨꯅ ꯏꯅꯨꯡꯁꯤ ꯆꯥꯎꯕ ꯎꯠꯀꯦ ꯍꯥꯏꯔꯣ? ꯑꯩꯒꯤ ꯀꯣꯛꯇ ꯌꯥꯎꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯅꯪ ꯐꯖꯅ ꯄꯣꯊꯥꯔꯣ꯫ ꯍꯌꯦꯡ ꯎꯅꯔꯒ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯔꯁꯤ꯫ ꯉꯥꯏꯈꯣ ꯐꯣꯟ ꯊꯝꯈꯤꯅꯨ ꯑꯩꯒꯤ ꯁꯅꯟ, ꯄ꯭ꯂꯤꯖ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯒꯤꯅꯤ ꯑꯩꯒꯤ ꯁꯅꯟ, ꯈꯪꯖꯤꯜꯂꯨ꯫ ꯑꯍꯦꯟꯕꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥ ꯌꯥꯡꯕꯒꯤ ꯂꯣꯏꯅꯕꯤꯅꯤ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤ ꯅꯨꯄꯥ ꯀꯌꯥꯗ ꯏꯔꯥꯡꯒꯤ ꯂꯥꯡ ꯊꯥꯛꯂꯤꯕꯤ ꯌꯥꯡꯕꯅ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛꯇ ꯌꯥꯡꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕꯤ꯫ ꯑꯩꯅ ꯃꯗꯨ ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯅꯪꯁꯨ ꯃꯥꯁꯨ ꯑꯩꯒꯤ ꯏꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩ꯫ ꯊꯕꯛ ꯈꯛꯇꯅꯤ ꯇꯧꯒꯗꯧꯔꯤꯕ꯫ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯩ ꯊꯕꯛ ꯌꯥꯝꯃꯤ꯫ ꯑꯩꯒ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯁꯨ ꯅꯪꯒꯤ ꯊꯕꯛꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥ ꯑꯊꯦꯡꯕꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤꯕꯁꯦ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ? ꯃꯣꯏꯒꯤꯗꯨꯁꯨ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯊꯕꯛꯅꯤ꯫ ꯍꯦ ꯄꯪ, ꯅꯪꯕꯨ ꯅꯊꯧꯅꯥ ꯂꯩꯔꯤꯕ ꯅꯁꯛꯅ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯃꯠꯇꯁꯨ ꯋꯥꯠꯇꯦ꯫ ꯑꯩ ꯀꯣꯏꯖꯔꯒꯦꯗꯅ꯫ ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯣ? ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯏꯔꯗꯤ ꯀꯝꯄꯅꯤꯁꯤꯒꯤ ꯃꯄꯨ, ꯑꯩꯗꯤ ꯌꯥꯝꯂꯕ ꯂꯟꯁꯤꯡꯁꯤꯒꯤ ꯃꯄꯨ꯫ ꯈꯜꯂꯨꯗꯅ ꯋꯥꯈꯜꯗ ꯑꯃꯨꯛꯇꯪ꯫ ꯑꯩ ꯄꯥꯝꯕ ꯃꯤ ꯀꯣꯛꯊꯣꯡꯕ ꯂꯩ ꯀꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯃꯠꯇ ꯈꯣꯏꯗꯥꯗꯦ꯫ ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯈꯜꯂꯤꯕ꯫ ꯁꯦ ꯍꯥꯏꯔꯣ, ꯌꯥꯔꯦ ꯍꯥꯏꯔꯣ꯫ ꯁꯅꯟ ꯁꯥꯎꯅ, ꯅꯪ ꯑꯩꯕꯨ ꯅꯤꯁꯥ ꯈꯥꯏꯕ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ ꯎꯁꯤꯜꯂꯛꯇ꯭ꯔꯤꯕꯅꯤꯅꯦ꯫ ꯅꯪ ꯅꯨꯄꯤꯅꯤ ꯈꯪꯗ꯭ꯔ ꯃꯥꯜꯂꯦ꯫ ꯅꯨꯄꯤ ꯅꯪꯅ ꯄꯩꯁꯥꯗ ꯉꯥꯎꯗꯨꯅ ꯅꯁꯥꯕꯨ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯃꯜ ꯂꯩꯇꯅ ꯌꯣꯟꯊꯣꯛꯂꯤ꯫ ꯂꯤꯟꯗꯥꯅ, ꯁꯅꯟ, ꯑꯩꯒꯤ ꯁꯅꯟ, ꯇꯞꯊꯈꯣ ꯑꯩꯒꯤ ꯁꯅꯟ, ꯅꯪ ꯂꯝ ꯌꯥꯝ ꯍꯦꯜꯂꯦ꯫ ꯑꯩꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯔꯒ ꯅꯣꯡ ꯐꯥꯗꯣꯛ ꯄꯥꯔꯇꯤ ꯇꯧꯊꯣꯛꯄꯅꯤ꯫ ꯋꯥꯈꯜꯕꯨ ꯊꯃꯣꯏꯕꯨ ꯃꯅꯤꯡ ꯇꯝꯅ ꯄꯣꯊꯥꯍꯟꯕꯅꯤ꯫ ꯅꯨꯄꯤꯁꯨ ꯃꯤꯅꯤ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄ ꯌꯥꯏ ꯀꯩꯅꯣ꯫ ꯑꯩꯒꯤ ꯁꯅꯟ, ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ, ꯇꯥꯈꯣ꯫ ꯑꯩꯒꯤꯁꯨ ꯊꯃꯣꯏ ꯄꯦꯜꯂꯤ꯫ ꯅꯪꯅ ꯅꯨꯄꯤ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯅꯤ? ꯉꯁꯤ ꯅꯪꯒꯤ ꯅꯇꯧꯗꯣ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯅ ꯄꯤꯊꯛꯄꯅꯤ ꯉꯁꯤ ꯑꯩꯅ ꯉꯥꯎꯔꯤꯁꯦ꯫ ꯑꯩꯅ ꯉꯥꯎꯕ ꯍꯟꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯕꯨ ꯁꯪꯒꯗꯕꯅꯤ꯫ ꯐꯣꯟ ꯊꯝꯕꯁꯨ ꯌꯥꯔꯣꯏ, ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯗꯕ ꯌꯥꯔꯣꯏ꯫ ꯁꯅꯟ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯂꯤꯟꯗꯥꯅ, ꯑꯩꯒꯤ ꯁꯅꯟ, ꯑꯩꯅ ꯑꯩꯒꯤ ꯁꯅꯟ ꯀꯧꯕꯁꯦ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯑꯩꯒꯤ ꯁꯅꯟ ꯅꯨꯡꯁꯤꯕ, ꯅꯪ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯦ꯫ ꯑꯩ ꯌꯥꯝ ꯋꯥꯍꯜꯂꯦ꯫ ꯁꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯣꯕ? ꯅꯪ ꯑꯩꯒ ꯅꯨꯡꯁꯤꯅꯔꯁꯤ꯫ ꯑꯩꯕꯨ ꯀꯣꯏꯖꯔꯣ ꯑꯩꯒꯤ ꯁꯅꯟ, ꯇꯥꯗ꯭ꯔꯣ? ꯇꯥꯗ꯭ꯔꯣ? ꯇꯥꯗ꯭ꯔꯣ ꯍꯥꯏꯕ? ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯩꯒꯤ ꯈꯨꯀꯧꯁꯦ? ꯊꯕꯛꯇꯣ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯂꯦꯞꯊꯣꯛꯑꯣ, ꯀꯣꯏꯕ ꯆꯠꯁꯦ꯫ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯂꯦꯝꯁꯦ ꯎꯐꯨꯜ ꯇꯥꯅ ꯅꯩꯊꯠꯁꯤ ꯀꯩꯗꯧꯔꯒꯦ?
ꯅꯪꯅ ꯅꯁꯝ ꯏꯐꯥ ꯐꯥꯔꯒ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯈꯤꯕꯗꯣ ꯍꯥ ꯈꯨꯐꯖꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯎꯔꯤ ꯍꯣꯏꯒꯤ ꯁꯅꯟ ꯇꯥꯔꯤꯕꯣ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯉꯁꯤꯗꯤ ꯑꯩꯅ ꯂꯣꯏꯅ ꯇꯥꯒꯅꯤ ꯅꯣꯡꯃꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯅꯪꯅ ꯇꯥꯒꯗꯕꯅꯤ ꯑꯩꯒꯤ ꯔꯨꯜꯁ ꯊꯨꯒꯥꯏꯔꯦ ꯅꯪꯅ ꯃꯗꯨꯒꯤ ꯆꯥꯎꯔꯕ ꯅꯔꯥꯜ ꯑꯃꯗꯨ ꯂꯩꯔꯕꯅꯤ ꯅꯪ ꯀꯔꯤ ꯇꯧꯔꯒ ꯀꯣꯛꯀꯅꯤ ꯑꯩꯕꯨ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯔꯣ ꯂꯥꯡꯒꯅꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯐꯣꯟ ꯊꯝꯒꯦꯁꯨ ꯊꯝꯃꯨ ꯗꯣꯛꯇꯔ ꯗꯣꯛꯇꯔ ꯂꯥꯡꯂꯤꯕꯁꯤꯡꯁꯦ ꯀꯔꯤꯅꯣ ꯗꯣꯛꯇꯔ ꯑꯗꯨꯅ ꯂꯝ ꯍꯦꯜꯂꯤꯕꯅꯤ ꯆꯩ ꯉꯥꯏꯔꯤꯕꯅꯤ ꯐꯨꯃꯟꯅꯅ ꯆꯩꯁꯨ ꯌꯥꯝꯅ ꯈꯪꯂꯦ ꯅꯪꯒꯤ ꯃꯤꯡꯗꯨ ꯄꯨꯔꯟꯖꯤꯠ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯁꯅꯟ ꯃꯤꯁꯇꯔ ꯄꯨꯔꯟꯖꯤꯠ ꯊꯋꯥꯏꯅ ꯍꯛꯆꯥꯡꯗꯒꯤ ꯊꯥꯗꯣꯛꯀꯗꯧ ꯉꯥꯏꯔꯕ ꯃꯤꯁꯤꯡꯗ ꯈꯨꯠꯈꯛ ꯊꯥꯒꯦ ꯈꯟꯒꯅꯨ ꯐꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯃꯇꯝ ꯁꯥꯡꯅ ꯊꯛꯅꯕꯅꯤ ꯃꯗꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯧ ꯌꯥꯗꯕꯁꯤꯡ ꯃꯐꯝ ꯆꯤꯟꯅꯕꯅꯤ ꯊꯨꯅ ꯃꯥꯡꯍꯟꯊꯣꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕ ꯑꯍꯟꯁꯤ ꯑꯩꯒꯤ ꯒꯥꯔꯤꯗ ꯍꯥꯞꯆꯤꯜꯂꯨ ꯄꯨꯔꯟꯖꯤꯠꯅ ꯐꯒꯅꯤ ꯑꯩ ꯍꯥꯞꯆꯤꯟꯖꯒꯦ ꯑꯃꯅ ꯁꯅꯟ ꯃꯐꯝꯁꯦ ꯈꯔꯁꯨ ꯍꯥꯏꯅꯕ ꯃꯐꯝꯅꯤ ꯏꯊꯟꯗ ꯂꯩꯕꯁꯤ ꯅꯊꯟꯇ ꯂꯩꯕꯁꯤ ꯀꯤ ꯁꯤꯅꯤꯅꯦ ꯋꯥꯔꯨꯔꯅꯨ ꯊꯧꯅꯥ ꯂꯩꯕ ꯑꯍꯜ ꯑꯃ ꯑꯩꯅ ꯑꯊꯨꯕꯗ ꯊꯥꯔꯛꯂꯒꯅꯤ ꯃꯐꯝꯁꯤ ꯁꯪꯅꯕ ꯅꯪꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯣ ꯁꯦ ꯄꯩꯁꯥꯁꯦ ꯄꯥꯏꯁꯤꯜꯂꯨ ꯅꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯄꯣꯠꯁꯨ ꯌꯥꯎꯔꯕꯅꯤ ꯍꯟꯗꯛꯅꯒꯤ ꯊꯕꯛꯀꯤ ꯑꯋꯥꯃꯜ ꯃꯐꯝꯁꯦ ꯂꯨ ꯅꯥꯟꯅ ꯊꯝꯃꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯟꯍꯜꯂꯨ ꯃꯈꯣꯏꯅ ꯀꯞꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯂꯧꯅꯤꯡꯕ ꯂꯧꯖꯁꯅꯨ ꯀꯅꯥꯁꯨ ꯇꯥꯔꯣꯏ ꯃꯐꯝꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯑꯍꯟꯗ ꯄꯨꯊꯣꯔꯛꯎ ꯑꯩ ꯍꯟꯅꯕ ꯇꯧꯒꯦ ꯑꯇꯣꯞꯄ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ ꯄꯨꯔꯟꯖꯤꯠ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯍꯟꯒꯤ ꯇꯝꯗ ꯆꯪꯈꯤ ꯑꯍꯟꯗꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯣꯔ ꯆꯤꯡꯗꯨꯅ ꯄꯨꯊꯣꯔꯛꯏ ꯁꯅꯟꯅ ꯃꯤꯁꯇꯔ ꯄꯨꯔꯟꯖꯤꯠ ꯃꯈꯨꯠꯇꯨꯅ ꯅꯪꯒꯤ ꯂꯦꯡꯖꯨꯝꯗ ꯀꯣꯟꯗꯨꯅ ꯄꯣꯕꯤꯌꯨꯗꯅ ꯌꯥꯗꯦ ꯂꯥꯎꯕꯣ ꯈꯣꯡꯕꯣ ꯑꯃꯨꯛꯇꯣꯏꯕ ꯃꯅꯝꯅꯁꯨ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦ ꯁꯅꯟ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯁꯥꯎꯅ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯖꯤꯟꯕ ꯌꯥꯗ꯭ꯔꯣ ꯐꯖꯅ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕꯗꯤ ꯈꯨꯠ ꯌꯥꯎꯕ ꯇꯥꯕ ꯄꯔꯕ ꯊꯨꯅ ꯑꯩꯒꯤ ꯀꯥꯔꯗ ꯅꯝꯁꯤꯜꯂꯨ ꯃꯅꯤꯀꯥꯟꯇ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯎꯕꯗ ꯏꯅꯥꯎ ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯗꯨꯕꯣ ꯁꯅꯟꯅ ꯅꯪꯗꯤ ꯃꯪ ꯀꯌꯥ ꯃꯪꯂꯨꯔꯦ ꯅꯪꯁꯦ ꯑꯩꯕꯨ ꯁꯦꯟꯅꯅꯕ ꯊꯝꯂꯤꯕ ꯃꯤꯅꯤꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯣꯏꯅ ꯁꯦꯟꯅꯔꯦꯅꯦ ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯂꯤꯕ ꯁꯨꯗꯅ ꯑꯩꯅ ꯈꯨꯟꯕ ꯄꯥꯝꯂꯤꯕ ꯅꯪꯒꯤꯁꯨ ꯑꯍꯟꯁꯤꯅ ꯐꯪꯒꯗꯧꯔꯤꯕ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯃꯇꯝ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯕ ꯃꯅꯤꯀꯥꯟꯇ ꯑꯍꯟꯁꯦ ꯑꯆꯤꯛꯄ ꯆꯤꯡꯌꯥꯒꯤ ꯁꯪꯗꯨꯗ ꯂꯪꯊꯣꯛꯂꯨꯖꯧ ꯏꯅꯥꯎꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯏꯊꯟꯇ ꯑꯍꯤꯡꯁꯤꯗ ꯆꯤꯡꯗꯨꯗ ꯅꯊꯟꯇ ꯆꯠꯀꯗꯕꯅꯤ ꯀꯅꯥꯁꯨ ꯌꯥꯎꯕ ꯌꯥꯔꯣꯏ ꯁꯤꯕ ꯆꯪꯕ ꯅꯔꯥꯏꯕꯛꯅꯤ ꯃꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯅꯅꯤ ꯏꯅꯥꯎꯅ ꯀꯗꯣꯝꯗ ꯆꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯊꯕꯛ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯈꯪꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯏꯇꯨꯡ ꯏꯜꯂꯕꯁꯨ ꯉꯝꯒꯗꯕ ꯅꯠꯇꯦ ꯃꯅꯤꯀꯥꯟꯇ ꯆꯠꯂꯨꯔꯣ ꯃꯤꯁꯇꯔ ꯄꯨꯔꯟꯖꯤꯠ ꯒꯨꯗ ꯕꯥꯏ
ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯣꯏꯅ ꯀꯥꯏꯅꯔꯤ꯫ ꯁꯅꯟ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯈꯤ꯫ ꯐꯣꯟꯗ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯠꯇꯅ ꯇꯥꯔꯤ꯫ ꯁꯅꯟ, 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 ꯑꯩꯒꯤ ꯁꯅꯟ꯫ ꯁꯅꯟ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯗꯨ ꯐꯣꯟꯗꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯤꯟꯗꯥ, ꯐꯣꯟ ꯊꯝꯂꯝꯗ꯭ꯔꯦꯗꯅ ꯀꯩꯗꯧꯔꯦ? ꯅꯣꯔꯃꯦꯜ ꯂꯥꯛꯂꯕ꯭ꯔꯣ? ꯑꯗꯨꯝ ꯄꯥꯏꯈꯤꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯃꯤꯁꯇꯔ ꯁꯅꯟ, ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯔꯤꯅꯣ? ꯃꯤ ꯍꯥꯠꯄꯁꯨ ꯌꯥꯎꯔꯤꯕ꯭ꯔꯥ? ꯑꯦꯅꯤꯋꯦ, ꯃꯈꯜ ꯁꯨꯔꯦ꯫ ꯑꯩꯒꯤ ꯊꯕꯛꯇꯤ ꯑꯍꯦꯟꯕꯤꯒꯤꯅ ꯍꯥꯟꯅ ꯇꯧꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯍꯦꯟꯕꯤ, ꯂꯤꯟꯗꯥ ꯆꯞ ꯃꯥꯟꯅꯩ꯫ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯗ ꯆꯞ ꯃꯥꯟꯅꯅ ꯄꯤꯒꯅꯤ ꯑꯩꯅ꯫ ꯇꯦꯛ ꯀꯦꯌꯔ ꯁꯅꯟ꯫ ꯍꯧꯖꯤꯛ ꯆꯠꯂꯤꯕꯗꯣ ꯀꯗꯥꯏꯗꯅꯣ? ꯀꯅꯥ ꯆꯠꯅꯗ꯭ꯔꯕ ꯋꯥꯡꯂꯕ ꯆꯤꯡꯒꯤ ꯂꯝꯕꯤ ꯆꯤꯡꯊꯛꯇꯅꯤ꯫ ꯑꯩ ꯐꯣꯟ ꯊꯝꯂꯒꯦ꯫ ꯆꯠꯂꯤꯕ ꯂꯝꯕꯤ ꯇꯔꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯁꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯑꯩꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯂꯕꯗꯤ꯫ ꯑꯩ ꯀꯔꯤꯁꯨ ꯀꯤꯗꯦ ꯁꯅꯟ꯫ ꯑꯩꯁꯨ ꯅꯪꯅ ꯈꯪꯗꯕ ꯌꯥꯝꯅ ꯂꯩꯔꯤ꯫ ꯅꯣꯡꯃ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯅꯤ꯫ ꯊꯥꯒꯠꯂꯤ ꯊꯧꯅꯥꯗꯨꯒꯤꯗꯃꯛꯇ꯫ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯊꯧꯅꯥ ꯄꯥꯡꯒꯟꯗꯤ ꯅꯨꯄꯥꯗꯒꯤ ꯇꯥꯗꯅ ꯌꯥꯎꯔꯤ꯫ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯁꯣꯟꯊꯅ ꯍꯤꯡꯒꯅꯨ꯫ ꯑꯗꯨꯒ ꯄꯩꯁꯥꯒꯤ ꯈꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯖꯕ, ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯃꯇꯧ ꯋꯥꯉꯥꯡ, ꯐꯠꯇꯕ ꯂꯝꯕꯤ ꯆꯠꯇꯨꯅ, ꯐꯠꯇ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯏꯁꯥꯅ ꯌꯥꯅ ꯍꯟꯅ ꯍꯟꯅ ꯅꯔꯣꯛꯀꯤ ꯀꯣꯝꯗ ꯆꯤꯡꯊꯖꯒꯅꯨ꯫ ꯑꯣꯀꯦ ꯑꯩꯒꯤ ꯁꯅꯟ, ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯅꯤꯡꯖꯕ ꯊꯨꯡꯕꯣꯏꯌꯨ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯐꯣꯟꯁꯦ ꯊꯝꯂꯁꯤꯔꯥ? ꯑꯗꯨꯝ ꯄꯥꯏꯒꯦ ꯍꯥꯏꯕꯤꯔꯤꯕ꯭ꯔꯥ? ꯆꯠꯂꯤꯕ ꯄꯟꯊꯨꯡꯅ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯝ ꯄꯥꯏꯖꯒꯦ꯫ ꯑꯣꯀꯦ ꯄꯥꯏꯕꯤꯔꯣ꯫ ꯑꯩ ꯂꯝꯕꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ꯫ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯀꯔꯤꯅꯣ? ꯁꯅꯟꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯐꯥꯎꯕ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯁꯅꯟꯒꯤ ꯐꯣꯟꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯌꯥꯏꯐꯥ, ꯌꯥꯏꯐꯥ, ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧ꯫ ꯑꯩꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯊꯨꯅ ꯂꯥꯛꯅꯕꯁꯨ ꯄꯥꯎ ꯄꯤꯈꯣ꯫